Haukiba sahi lisingani kunga humdogi jun kunga mathoida thokhiba kwakta bomb blast ki thoudokta chenabani haiduna judicial custody da leirakhiba Muhammad Noor Hussain amasung Seiminlun Gangte ki mathakta NIA Special Court NIA Manipur da charge sheet thagatkhre miyoi NIA sigi mathakta ngarang NIA charge sheet thagalakhibani masigi loina na tha sigi tang kunga nithoida thoudok asigi matangda lokhatpa case ki makhata hearing sathargani ningsimbi lisingani kunga humdogi me ahumdagi Manipur da thokhiba Erang asiga marakta sahi adumaki June gi tang kunga mathogi numidang pung 8:10 rom taba matamda Bispur district ki phogoksa ikhai awang lekai amasung kwakta gi marakta tidim lambi paring dalaiba kalbert amagi mathakta Mahindra Scorpio SUV yamada IED fit tawduna pokahanki thoudok adu da kalbar adu chawna amangata thokpaga loina miyoi ahum aso apandangki thoudok adu mari leinana NIA na lokhalakpa case amada kwakta ward number 9 dagi Muhammad Noor Hussain harib miyoi silisngani kun gumdagi October 13 aduga Surachandpur gi J Muntha khul dagi Seiminlun Gangte harib miyoi asina sahi adumaki November gi tang ani da NIA na phagatki makhoi ani bom pokahan bagi thoudok adu thohan nanaba honabada chawna lawtuna baga loinana thoudok adu da chenai haina NIA na maral shiribani